May amada pangthokkadouriba medega mari Leinana WESEA lamdam amade malem pumbagi Sinmee Singda lona Thingkhraba Lalhoulup Sorepa Ikai Khumnaba Utlakli. Party asige Secretary Publicity and Organization MCI Pabina Thadurakpa Serolamana Hai Senjau Paiba Singe Sinsang Singda Tabak Suriba Sinmee Shinge Hag Pangnabagi Dama Haukiba Ihoda Tawaina Ponthapi Krabama de Asogapan Nankiba Sinmee Shingi Mafamda Party asina Ikai Khumnaba Utli. Malem gi leibak khuding makta lawmi sinmi leitaba lamdam amata leiroi leibak ama hinganba amadi chawkhat hanbada lawmi sinmi singna leibak adugi yanglen saruni haiba yai lawmi sinmi singna ngasi fawba leibak amagi achoba thodang lawduna lakli malem masida leiriba myoiba amadi thawai panba pumnamak hingduna leinana bagi ahanba lanthengdi chinjak thibani Jinjak marang kaina awat pa leitana thambang amba furup aduna ngasigi malemda khwaidagi chawkhatba ina khunba maning tamba amade masagi saktam ngakna hingliba leibak oiri adubu myoiba aikoigi marakta punna hingminabagi amade punna nungaiminabagi wakhalon adu leitaba senjau paiba sinsang singgi mapusingna lairaba sinmi miyamgi khandana makoi masagi kanagadaba leirabadi sinmi singbu nonganbadagi ahing nongyai fawba awa ana khangdraba yona saba gum tabak suhalami mioi boy bana sinmi singna makoi gi thabak subagi matam tensin binaba senjau paiba sinsangi mapu singda matam sangna haizaduna lakhi sinmi singi wakat adu senjau paiba singi manada hapiramde wakat singas du tabirak tabana kumjali singamaga chanipan Marifu taruki me amada Amerika gi he marketa Sinmee lak manga romna makoi gi thabak subagi matam tensin binaba amadi makoi gi hak phangjanaba achoba iho ama haurakhi iho aduna sinsang singi mapu singda akiba phawan ki baga loinana iho adu namthanaba honaki iho adu namthanaba police na angamba pangal sizina duna Sinmee singda myot minai kaya satharakhi iho aduda Sinmee nipan sikhi aduga kaya amana asogapan nangki police ki mai kai daso asi ana asogapan yauki he market ki thaudo sibu malem gi Sinmee pumna mangna yaningdaba amade pendaba phongdoknarakhi Sinmee singi iho asi achumba amade tofam thokpa iho ama oibana kumjali singamaga chanipan marifu mapangi July 13 da Paris ta famkiba international mifamna megi ahanba numit asibu malem gi Sinmee singi numit haina khangnaragani haiduna lauthokibaga loinana nongmada thabak subagi matam pung nipan da tensinki kumjali singamaga chamapan kuntra mapanda miyam gi luchingba ahal ibungo hizam irapot na luchingduna moirangkhomdagi political agent Jimson gi loisang fauduna chatkiba miyam gi khongchat aduna Sinmee singi ihoda saugatpa lamdam asigi ahanba iho oiki Lujingba sina haudoklambadagi ngasi fauba leptana Sinmee singi numit medegi thawram pangthoktuna lakli ngasigi kanglaipaki lawmi Sinmee singi phibam yenglurabadi yamna ningba kainingai oiri leibak amagi selthumgi maru oibasi lawu singubani haiba yai lamdam asi leihau yamna leiba lamni idai laukhong ningthina semduna chahi amada lawrok ani ahum thongna phau tharabadi chengwatpagi awaba thoina leiroi mana masingsu watana puthokpa yagani lamdam asi kumjali sing amaga chamapan nifu mapan gi mamangda chinjak wataba lamdam ama oirami haibasi nauhauna na ningsingba mathau tai hainasu cherolasina hongdorakli